ꯄꯥꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯆꯤꯟ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯃꯃꯥ ꯏꯕꯦꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯊꯧ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯊꯝꯃꯒꯦ"꯫ ꯄꯥꯊꯧꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯥꯏꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯒ ꯆꯠꯄ ꯉꯝꯃꯣꯏ, ꯌꯥꯝ ꯊꯨꯅ ꯈꯥꯝꯃꯨ"꯫ "ꯑꯕꯦꯝ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ꯫ ꯃꯥꯂꯦꯝꯁꯤꯗ ꯅꯪꯕꯨ ꯉꯥꯡꯅꯕ ꯋꯥꯕꯁꯦ ꯂꯩꯔꯝꯃꯔꯣꯏ, ꯅꯪꯃꯨꯛ ꯅꯨꯡꯁꯤꯕꯁꯨ ꯂꯩꯔꯝꯃꯔꯣꯏ, ꯃꯁꯤ ꯈꯪ"꯫ ꯄꯥꯊꯧꯒꯤ ꯃꯣꯡ ꯍꯥꯗꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯅꯤꯡꯂꯦ꯫ ꯄꯥꯊꯧꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ꯫ ꯂꯨꯍꯣꯡꯗꯧꯔꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ"꯫ "ꯂꯥꯏꯖ, ꯇꯨꯃꯤꯟ ꯂꯩꯌꯣ, ꯇꯥꯅꯤꯡꯗꯦ꯫ ꯀꯥꯏꯗꯩ ꯂꯨꯍꯣꯡꯕꯅꯣ? ꯂꯨꯍꯣꯡꯉꯁꯨ ꯅꯪꯒꯅꯤ ꯍꯣꯡꯗꯣꯏꯁꯦ"꯫ ꯂꯥꯏꯖꯅ ꯀꯞꯇꯨꯅ ꯄꯥꯊꯧꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯗꯨꯅ ꯈꯥꯝꯃꯣ ꯍꯥꯏꯅ ꯁ꯭ꯇꯦꯔꯤꯡꯗꯣ ꯃꯥꯁꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯃꯝꯕꯗꯨꯗ ꯀꯟꯅ ꯃꯨꯛꯅꯕꯒꯤ ꯒꯥꯔꯤꯗꯣ ꯄꯥꯊꯧꯅ ꯈꯪꯈꯥꯝ ꯈꯥꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯟꯅ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯃꯤꯟꯅꯔꯁꯦ ꯍꯥꯏꯕ꯭ꯔꯣ"꯫ ꯂꯥꯏꯖ ꯀꯞꯄ ꯇꯣꯛꯇꯦ꯫ "ꯊꯥꯗꯣꯛꯑꯣ ꯑꯗꯨꯗꯤ, ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ"꯫ "ꯊꯥꯗꯣꯛꯑꯣꯏ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯅꯪꯁꯨ ꯃꯤꯒꯨꯝꯅ ꯁꯥꯍꯤꯡ ꯆꯥꯕ ꯑꯣꯜꯂꯕꯣ"꯫ ꯄꯥꯊꯧꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤꯗꯨꯅ ꯍꯟꯗꯛꯇꯤ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄꯥꯊꯧ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪ ꯄꯨꯗꯨꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅꯤ ꯄꯟꯊꯨꯡ ꯌꯧꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯝꯃꯤꯟꯅꯅꯕ꯭ꯔꯥ? ꯅꯪꯕꯨ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯍꯟꯕꯤꯌꯣ ꯍꯥꯏꯅ ꯅꯤꯈꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯑꯣ ꯄ꯭ꯂꯤꯖ꯫ ꯅꯪ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯦ, ꯏꯃꯨꯡꯒꯤꯁꯨ ꯈꯜꯂꯣ꯫ ꯊꯥꯗꯣꯛꯑꯣ, ꯏꯅꯦꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ"꯫ "ꯅꯪꯅ ꯀꯤꯔꯤꯁꯦ ꯀꯅꯥꯕꯨꯅꯣ, ꯀꯔꯤꯕꯨꯅꯣ? ꯑꯩꯅ ꯋꯥꯅ ꯑꯁꯨꯝ ꯂꯦꯟꯕꯁꯦ ꯅꯃꯤꯠꯇꯣ ꯌꯦꯡꯕ ꯉꯝꯃꯤꯕ꯭ꯔꯣ? ꯑꯩꯅ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯗꯤ ꯊꯥꯗꯣꯛꯑꯣꯏ꯫ ꯑꯩ ꯅꯪꯒ ꯆꯠꯄ ꯉꯝꯃꯣꯏ, ꯊꯥꯗꯣꯛꯑꯣ"꯫ "ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯎꯈꯣꯡ ꯑꯃꯗ ꯒꯥꯔꯤꯁꯦ ꯊꯣꯝꯖꯤꯜꯂꯒ ꯏꯕꯥꯅꯤꯃꯛ ꯁꯤꯃꯤꯟꯅꯕ ꯇꯥꯔꯦ"꯫ ꯄꯥꯊꯧꯅ ꯊꯦꯝꯕꯗ ꯌꯥꯗ꯭ꯔꯗꯨꯅ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ, ꯑꯗꯨꯒ ꯀꯟꯅ ꯊꯧꯏ꯫ ꯂꯥꯏꯖ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯂꯝꯕꯤꯗꯨꯅ ꯆꯠꯂꯤꯕ ꯐꯥꯎꯕ ꯃꯃꯥꯏꯗꯣ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯀꯤꯃꯟꯕꯒꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯀꯟꯅ ꯊꯧꯔꯒ ꯄꯥꯊꯧ ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯊꯅ ꯑꯃꯨꯛ ꯊꯧꯏ, ꯑꯗꯨꯒ ꯊꯦꯕꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ "ꯍꯜꯂꯣ ꯊꯦꯕ, ꯅꯪ ꯀꯥꯏ ꯂꯩ"? "ꯇꯥꯃꯣ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯔꯤꯌꯦ"꯫ "ꯑꯗꯨꯗꯤ ꯁ꯭ꯇꯣꯔꯗ ꯆꯪꯉꯒ ꯊꯔꯣꯕꯣꯇꯤꯛꯇꯒꯤ ꯄꯣꯠ ꯈꯔ ꯂꯧꯔꯣ"꯫ "ꯇꯥꯃꯣ, ꯊꯔꯣꯕꯣꯇꯤꯛꯇꯤ ꯅꯨꯄꯤꯒꯤ ꯉꯥꯛꯇꯅꯦ, ꯅꯨꯄꯥꯒꯤꯗꯤ ꯌꯥꯎꯗꯕꯅꯦ, ꯀꯩꯗꯧꯗꯣꯏꯅꯣ"? "ꯆꯪꯉꯨ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ, ꯏꯆꯦꯗꯨꯅ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ"꯫ ꯂꯥꯏꯖꯒꯤ ꯃꯃꯥꯗꯤ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯗ ꯋꯥꯔꯧꯖꯕꯒ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯒ ꯇꯧꯐꯝ ꯈꯪꯗ ꯆꯥꯛꯁꯨ ꯆꯥꯗ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯕꯣꯏꯅꯥꯎ ꯃꯆꯦꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯉꯥꯡꯊꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯇ ꯁꯨꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯔꯣꯅꯤꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯇꯝꯕꯒꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯅꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯎꯪꯗꯨꯅ ꯂꯩꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜꯒꯤ ꯃꯗꯣꯝꯆꯥ ꯄ꯭ꯔꯃꯣꯒꯤ ꯏꯃꯨꯡꯗ ꯂꯥꯎ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ "ꯀꯀꯥ, ꯏꯟꯗꯣꯝꯆꯥ, ꯀꯩꯗꯧꯅꯔꯒꯦ"? ꯌꯥꯏꯃꯅ ꯄ꯭ꯔꯃꯣꯕꯨ ꯐꯨꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯄ꯭ꯔꯃꯣꯗꯣ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯍꯤꯛꯅꯤ꯫ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ"꯫ "ꯀꯀꯥ, ꯑꯝꯇ ꯉꯥꯏꯈꯣ, ꯏꯟꯗꯣꯝꯆꯥꯅ ꯀꯩꯗꯧꯔꯒꯦ"? "ꯈꯝꯕꯗ ꯏꯟꯁꯤꯟꯗꯨꯅ ꯏꯆꯥꯗꯨꯕꯨ ꯏꯖꯠ ꯈꯣꯡꯒꯣꯏꯅꯒꯦ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯧꯔꯤꯒꯦ, ꯍꯥ? ꯊꯥꯏꯅ ꯂꯣꯏꯅꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯒꯤ ꯍꯧꯖꯤꯛꯁꯨ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯪꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯌꯥꯎꯗ꯭ꯔꯕꯣ? ꯅꯄꯥꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ"꯫ ꯌꯥꯏꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯅꯥꯎ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ꯫ "ꯀꯀꯥ, ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗ꯭ꯔꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯩꯇꯕꯁꯤꯗ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ マナ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯄꯥꯞꯀꯤ ꯃꯁꯛ ꯉꯥꯛꯇꯅꯤ"꯫ ꯌꯥꯏꯃꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯔꯣꯅꯤꯁꯨ ꯇꯥꯏ꯫ ꯃꯥꯁꯨ
madom chane insinba mayamna chatluba oibana masu lawai sham yungle. Mayamdu laija chenkibagi wakhalga kauthoknari. Pramona asukkiba matamsida machagumbi laijada singnaduna leirambase khangnarakpasida wa phau ngangpham khangnadre. Laijadi kapmanbagi waduna ngaihak tumtharuri. Pathawna garido khamlaga tapna kaurai. Tabro, abem, laija. Pathawna kaubaduda laija mamito pangba ngamboi ngamdaboy pathawda yenglai. Pathawsu laijabu nungsina yengduna hairai. Yum yaure, mitchingo. Laija thongnaw lomda yengthokpada wangna sariba yumdu ui. Ngaihak ungduna yengi aduga tapna hairai. Ai changningde. Nangna yumda changningdragana kai chachige hairo. Ai yumda haningi. Ai changba ngamoy. Laija. Hainaringai thebana gari manakta changsinduna kaurai. Tamo. Thebagi makholda tabada pathaw laijada amuk hairai. Tu kaurai. Kaidorage khanakhrani. Upai leita laijasu tapna kumtharai. Kari sukhanda gari manakta leptuna leiramba thebado laija ubada mamit mana lauthokduna mayado haying changba makhai yengduna machinda murum murum soli. Nupi onare kamai tawni sidi. Laijadi mamai su hangalakte tumin pathawgi maning oirapna lepi. Mama ibeni amadi mapalu khoisu imongdagi thoglai. Machagi nakalda leplibado laija oirambaduda mama mapadi pendabana kham thengle. Mapana kaurai. Imungda chang. Pathaw laijagi makhutto paiduna mapagi manakta changduna khurumle. Mamada amu khurumbada laijana mamagi makhong soke tawbada ibeni makhongdo sat chingthokhiduna sokpa phanghaudre. Ibeni sauningna hairai. Chango nangi kada pusalo. Machada ngangbadi ngamda. Ningai kanba machagi ningaida leithokpa ngamda. Upai leita matong induna laklibi laijada oina pendabadu phangdokli. Pathaw mama mapa sauri haiba khangi adugi hoi mai hairamda laijabu puduna magi kada kakre. Ibeni kappa horai. Kari matawno tawrisibo. Aikhoibu changsi siba tare moi baba. Mapana ingna hairai. Nachase. Aikhoina phana chongduna su yararoi. Ningai phattaba nachani. Mama mapa oibanina aikhoisu thengnaba tare. Imung changsilao. Kari tawsige haibado nena tana khanasi. Laijabu magi kada pusinduna sofaduda famhale aduga thebana lauruba firoldo piduna hongdokhali. Gyan mangna ngasaidagi lamyaiduda hangat handa chatliba thebada mapana hairai. Hey, theba. Namana chak tawrise nangsu khara yauselo. Aduga nang tamu hoisu chak loire hairucho. Hoi pabung. Thebasu yaushenduna chakto thiba loire. Mama ibema sauri haiba khangbagi masu sorphau kanna honjadre. Tapna hairai. Ima ibema adudi tamu hoi kauru ora. Kaururo. Theba pathawga laijaga kauwa changlai. Laijagi saktamse aduki matik phajai haiba theba sukhangi. Adubu matangduda laijana sauri mapal machugi sutka tawduna maugi phijol setuna leirambadu ubada thebadi mangakto paithaduna matin taba makhai munna yengi. Aduga tapna kaurai. Tanjaduda pathaw bedroomdagi thawlaktuna thebada hairai. Theba namito kupune. Oh tamo. Chak loi hore. Tamo ga itay mga kauru chona laine. Itay ma chak loi hore. Pathaw na kumlai. Lagi kumlam. Theba mathanta murum sonduna kumtharai. Iche laijasi masak phajai haibadi khangi adubu itay mahek oibadadi khangpa hek phajathoi. Sidani dana ekhoi tamona haina tana yadriside. Thebana mangbadu ubada mapana. Hey, basi sungau dorine tawrise. Nang tamo hoi hairam labra. Oi pabung. Lao. Mayamdu punna chak chari. Laijadi mamaido
ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯣꯟꯈꯠꯂꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄ꯭ꯂꯦꯠꯇꯨꯗ ꯃꯈꯨꯠꯇꯨ ꯅꯩꯗꯨꯅ ꯁꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯊꯧꯅ ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯇꯨꯅ ꯆꯥꯔꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯄꯥꯊꯧꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯥ ꯂꯨꯈꯣꯏꯗꯣ ꯈꯖꯤꯛ ꯈꯧꯗꯦꯝꯂꯛꯏ꯫ ꯊꯦꯕꯁꯨ ꯃꯃꯥꯏꯗꯤ ꯅꯣꯟꯈꯠꯇ ꯃꯌꯥꯝꯗꯨꯗ ꯃꯃꯤꯠꯇꯣ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯑꯣꯟꯗꯨꯅ ꯌꯦꯡꯏ꯫ ꯃꯃꯥ ꯏꯕꯦꯅꯤꯗꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯗ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯃꯍꯥꯎ ꯈꯪꯅꯒ ꯆꯥꯕ ꯅꯠꯇꯦ, ꯀꯅꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯣꯏ ꯃꯥꯏ ꯍꯪꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯃꯃꯥ ꯏꯕꯦꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯈꯪꯂꯦ ꯏꯕꯦꯅꯤꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯃꯌꯥꯝꯗꯨ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯃꯃꯤꯡꯇꯒꯤ ꯆꯥꯅꯔꯦ꯫ ꯃꯄꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯅ ꯍꯧꯒꯠꯈꯤꯕꯒ ꯄꯥꯊꯧꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯄꯥꯅ ꯃꯈꯨꯠ ꯇꯨꯡ ꯄꯨꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯣ ꯃꯅꯥꯛꯇ ꯌꯥꯝ ꯀꯤꯅ ꯆꯪꯂꯛꯏ ꯑꯗꯨꯒ "ꯕꯥꯕꯥ, ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯨ"꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯂꯨꯈꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯄꯥꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯕꯥꯕꯥ, ꯃꯥꯒ ꯂꯣꯏꯅꯅ ꯑꯩ ꯍꯤꯡꯕ ꯄꯥꯝꯃꯤ"꯫ ꯂꯨꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯤ ꯅꯪ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯅꯪ ꯅꯁꯥꯅ ꯄꯨꯕ ꯉꯝꯂꯗ꯭ꯔꯥ"? "ꯉꯝꯒꯅꯤ ꯕꯥꯕꯥ, ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ"꯫ "ꯃꯌꯨꯝꯒꯤ ꯃꯤꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯣ"? "ꯍꯣꯏ"꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯏꯖ ꯃꯃꯥ ꯏꯕꯦꯅꯤꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯂꯤ, ꯑꯗꯨꯕꯨ ꯏꯕꯦꯅꯤꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯏꯕꯦꯅꯤꯁꯨ ꯃꯃꯧ ꯂꯥꯏꯖꯕꯨ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯗꯦ, ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯆꯪꯅꯤꯡꯗ ꯇꯨꯃꯤꯟꯅ ꯃꯊꯛꯇ ꯀꯥꯔꯛꯂꯦ꯫ ꯄꯥꯊꯧ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯍꯣꯏ, ꯑꯩ ꯍꯥꯏꯔꯝꯕꯒ ꯅꯪꯗ꯭ꯔꯦ꯫ ꯌꯥꯏꯗ, ꯏꯇꯥꯎꯗꯤ ꯁꯥꯎꯔꯒ ꯅꯨꯄꯥ ꯊꯣꯛꯄ ꯍꯦꯟꯕꯖꯥꯅꯤꯗꯅ꯫ ꯑꯗꯣ ꯂꯥꯏꯖꯗꯤ ꯏꯃꯥꯒ ꯀꯣꯟ ꯐꯦꯡꯍꯧꯕꯅꯦ, ꯂꯣꯏꯗ꯭ꯔꯤꯖꯥꯠꯂ ꯈꯪꯗꯦꯅꯦ"꯫ ꯄꯥꯊꯧ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯃꯄꯥ ꯆꯥꯅ ꯆꯪꯂꯛꯄꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯆꯪꯉꯛꯑꯦ. ꯆꯤꯡꯂꯦꯝꯕꯤꯅ ꯑꯝꯇ ꯄꯥꯏꯒꯦ ꯍꯥꯏꯔꯤꯅꯦ, ꯌꯥꯕ꯭ꯔꯣ"? "ꯄꯥꯏꯍꯜꯂꯛꯀꯦ"꯫ ꯄꯥꯊꯧ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯨ ꯂꯥꯏꯖꯗ ꯄꯤ꯫ "ꯁꯦ, ꯆꯤꯡꯂꯦꯝꯕꯤꯅꯤ"꯫ ꯂꯥꯏꯖ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯏ꯫ "ꯍꯜꯂꯣ". ꯂꯥꯏꯖꯗꯤ ꯁꯥꯎꯕ ꯐꯠꯇ꯭ꯔꯦ, ꯑꯗꯨꯒꯤ ꯁꯧꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯍꯔꯥꯎꯗꯅ ꯂꯛꯅꯕꯅꯤꯗ"꯫ "ꯇꯥꯅꯤꯡꯗꯦ, ꯐꯥꯒꯤ ꯇꯧꯔꯛꯀꯅꯣ"꯫ ꯍꯣꯏ, ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ"? "ꯀꯥꯡꯁꯣꯏ"꯫ "ꯀꯩꯅꯣ, ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯝꯇ ꯊꯥꯎ, ꯗꯥ ꯄꯥꯊꯧꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ"꯫ ꯂꯥꯏꯖ ꯀꯩꯁꯨ ꯈꯟꯗ ꯄꯥꯊꯧꯗ ꯍꯥꯏꯔꯛꯏ꯫ "ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯎꯑꯣꯌꯦ"꯫ "ꯊꯥꯔꯨꯗꯅ ꯁꯤꯗ"꯫ "ꯍꯜꯂꯣ, ꯗꯥ ꯄꯥꯊꯧ"꯫ "ꯆꯤꯡꯂꯦꯝꯕꯤ"꯫ "ꯀꯩꯅꯣ ꯗꯥ ꯄꯥꯊꯧꯒꯤꯁꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ"꯫ "ꯀꯩꯅꯣ ꯆꯤꯡꯂꯦꯝꯕꯤ? ꯑꯗꯨꯛ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯄꯤ ꯆꯦꯟꯕꯗꯤ ꯉꯝꯃꯒ ꯏꯃꯥꯟꯅꯕꯤꯗꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯐꯥꯎ ꯄꯤꯖꯗꯕ"꯫ ꯄꯥꯊꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ"꯫ ꯄꯥꯊꯧ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯃꯁꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏ"꯫ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯐꯩꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯗꯤ ꯂꯥꯏꯖꯅ ꯍꯥꯏꯕ ꯏꯟꯖꯧꯀꯣ"꯫ "ꯍꯣꯏ, ꯏꯟꯕ ꯇꯥꯔꯦꯗꯅ"꯫ ꯆꯤꯡꯂꯦꯝꯕꯤꯅ ꯈꯥꯏꯗꯅ ꯂꯩꯕꯗꯣ ꯇꯥꯕ ꯋꯥꯔꯗꯨꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ꯫ "ꯆꯤꯡꯂꯦꯝꯕꯤ, ꯊꯝꯃꯣ ꯌꯥꯔꯦ"꯫ ꯍꯣꯏ, ꯊꯝꯖꯔꯒꯦ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯑꯗꯣ ꯗꯥ ꯄꯥꯊꯧꯗꯣ ꯁꯦꯜ ꯈꯔ ꯌꯥꯝ ꯄꯤꯍꯜꯂꯛꯎꯀꯣ"꯫ "ꯊꯝꯃꯣ"꯫ ꯂꯥꯏꯖꯅ ꯁꯧꯔꯥꯡꯅꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯦ, ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯤꯕꯗꯣ ꯄꯥꯊꯧꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯄꯥꯊꯧꯒꯤ ꯃꯈꯨꯠꯇꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯀꯣꯜꯗꯨ ꯀꯛꯄꯗ ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯛꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯊꯧ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯃꯉꯛ ꯍꯥꯏꯔꯞ ꯄꯩꯊꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯅ ꯌꯦꯡꯈꯠꯂꯛꯄꯗ ꯑꯅꯤꯗꯣ ꯃꯤꯠꯆꯥꯅꯩ꯫ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯩ꯫ ꯋꯥꯈꯜ ꯂꯥꯛꯄꯗ ꯂꯥꯏꯖꯅ ꯐꯠ ꯍꯟꯗꯣꯛꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯌꯥꯔꯣꯏ"꯫ ꯄꯥꯊꯧꯅ ꯊꯋꯥꯁꯥꯗ ꯁꯣꯐꯥꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯊꯗꯨꯅ ꯂꯦꯞꯂꯒ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯒꯤꯅꯣ, ꯊꯤꯜꯂꯅꯨ ꯍꯥꯏꯔꯣ"? "ꯑꯩꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ"꯫ "ꯑꯩ ꯏꯁꯥꯅ ꯍꯌꯦꯡ ꯆꯠꯆꯈꯤꯅꯤ"꯫
ꯆꯦꯟꯕ ꯅꯠꯇꯦ, ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕ? ꯄꯥꯊꯧꯅ ꯂꯛꯅꯔꯤꯕꯗꯣ ꯂꯥꯏꯖꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ, ꯈꯨꯝꯐꯝꯁꯨ ꯈꯪꯗ꯭ꯔꯤ꯫ ꯁꯤꯗꯤ ꯑꯇꯩ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯩ ꯁꯦꯠꯈꯤꯕ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯪꯅ ꯁꯨꯠꯁꯦ ꯁꯦꯠꯆꯤꯜꯂꯒ ꯏꯃꯥꯡꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯦ꯫ ꯑꯩꯗꯤ ꯃꯤꯠꯐꯝꯁꯨ ꯍꯣꯡꯅꯤꯡꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯅꯁꯨ ꯊꯃꯣꯏꯁꯦ ꯄꯣꯈꯥꯏꯗꯧꯔꯤ, ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯈꯤꯅꯤ ꯀꯥꯏꯅ꯫ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯅꯤ ꯈꯟꯕ꯭ꯔꯣ, ꯑꯄꯪꯕꯤ? ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯂꯛꯅꯔꯛꯄꯁꯤꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯦꯞꯂꯝꯕꯗꯣ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ, ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯊꯧꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯥꯎꯕꯁꯦ ꯌꯥꯝ ꯐꯖꯩ, ꯑꯗꯨꯁꯨ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯁꯥꯎꯕꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯏꯟꯁꯥꯡ ꯁꯦꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯀꯥꯏꯅ ꯁꯥꯎꯕꯗꯣ ꯌꯥꯝ ꯃꯥꯜꯂꯤ꯫ ꯂꯥꯏꯖ ꯈꯨꯝꯗꯦ, ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯊꯧꯅ ꯂꯥꯏꯖꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯣꯡꯗꯣ ꯌꯦꯡꯒꯦ꯫ ꯌꯥꯔꯅꯤ, ꯁꯦꯛꯏꯗꯨꯗꯤ ꯌꯥꯔꯅꯤ꯫ ꯂꯥꯏꯖꯅ ꯌꯥꯔꯅꯤ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯨꯔꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯑꯁꯣꯛꯄꯗꯨ ꯅꯝꯗꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯣꯂꯣꯝ ꯇꯩꯁꯤꯟꯕꯗꯨꯗ ꯂꯥꯏꯖꯗꯣ ꯅꯥꯕ ꯈꯥꯡꯂꯤ꯫ ꯅꯥꯕ꯭ꯔꯥ? ꯇꯞꯅ ꯇꯧꯒꯦꯁꯦ꯫ ꯃꯈꯣꯡꯗꯣ ꯃꯣꯂꯣꯝ ꯇꯩꯕꯤꯔꯒ ꯕꯦꯟꯗꯦꯖꯅ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯄꯥꯊꯧꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯥꯏꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯄꯥꯊꯧ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯇꯞꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖ ꯄꯥꯊꯧꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯂꯛꯏ꯫ ꯄꯥꯊꯧ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯤ, ꯉꯁꯥꯏꯗꯒꯤ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯣꯊꯥꯗ꯭ꯔꯤ꯫ ꯑꯌꯨꯛꯇꯩ ꯊꯣꯛꯂꯛꯄꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯍꯜꯂꯛꯏꯁꯤꯅꯤ꯫ ꯆꯥꯛꯁꯨ ꯉꯔꯥꯡꯗꯒꯤ ꯆꯥꯗꯦ꯫ ꯑꯣꯐꯤꯁ ꯑꯗꯨꯝ ꯆꯠꯂꯦ, ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗꯁꯨ ꯅꯪꯗ ꯉꯥꯡꯅꯕꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯈꯠꯅꯔꯦ, ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯦꯝꯅꯔꯦ꯫ ꯁꯤꯐꯥꯎ ꯁꯥꯎꯕꯁꯨ ꯐꯠꯇ꯭ꯔꯤ꯫ ꯑꯩ ꯀꯌꯥꯝ ꯋꯥꯔꯝꯅꯤ ꯈꯜꯂꯣ꯫ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯅꯪꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ, ꯁꯥꯎꯔꯤꯅꯤꯗꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯄꯩꯗꯨꯅ ꯂꯩꯔꯤꯁꯦ꯫ ꯂꯥꯏꯖ ꯋꯥꯈꯜꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯊꯃꯣꯏꯅꯗꯤ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ ꯁꯥꯎꯅꯤꯡꯂꯝꯕꯗꯣ ꯈꯔꯗꯤ ꯐꯔꯦ, ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯇꯨꯝꯃꯨꯔꯣ꯫ ꯅꯪꯗꯤ? ꯇꯨꯝꯈꯤꯔꯣꯏ꯫ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯪ ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯇꯨꯝꯃꯔꯣꯏ꯫ ꯇꯨꯝꯃꯨꯔꯣ, ꯆꯠꯂꯣ꯫ ꯄꯥꯊꯧ ꯃꯃꯤꯠꯇꯣ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯁꯣꯐꯥꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯕꯨ ꯊꯥꯡꯒꯠꯇꯨꯅ ꯄꯝꯈꯠꯂꯤ꯫ ꯂꯥꯏꯖ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯁꯪꯗꯣꯛꯇꯨꯅ ꯄꯥꯊꯧꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯤ꯫ ꯄꯥꯊꯧ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯕꯦꯗꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯂꯥꯏꯖꯕꯨ ꯇꯞꯅ ꯊꯝꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯨꯝꯅꯕ ꯇꯧꯔꯣ ꯅꯪꯁꯨ, ꯋꯥꯔꯝꯃꯅꯤ꯫ ꯑꯩ ꯀꯥꯡꯈꯜꯁꯦ ꯊꯥꯕꯤꯔꯝꯃꯒꯦ꯫ ꯄꯥꯊꯧꯅ ꯐꯝ ꯊꯥꯕꯤꯔꯝꯂꯦ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯃꯣꯟ ꯑꯃꯒ ꯕ꯭ꯂꯦꯡꯀꯦꯠ ꯃꯆꯥ ꯑꯃꯒ ꯂꯧꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯂꯒ ꯁꯣꯐꯥ ꯊꯥꯔꯤꯕ ꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯊꯧꯒꯤ ꯃꯇꯧꯗꯣ ꯂꯥꯏꯖ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯊꯧꯗꯤ ꯋꯥꯃꯟꯕꯒꯤ ꯁꯣꯐꯥꯗꯨꯗ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯃꯀꯣꯛꯇꯨ ꯍꯦꯛ ꯇꯥꯕꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯏꯕꯦꯅꯤ ꯁꯥꯎꯅꯤꯡꯕꯅ ꯍꯧꯖꯤꯛꯁꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯤ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕꯁꯤꯡꯗꯣ ꯀꯔꯤ ꯋꯥꯔꯤꯕꯨ ꯍꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ꯫ ꯏꯕꯦꯅꯤꯅ ꯃꯥꯡꯒꯣꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯉꯩ ꯄꯥꯎ ꯍꯜꯂꯨꯕꯁꯤꯡꯗꯣ ꯍꯜꯂꯛꯂꯦ꯫ ꯌꯧꯔꯛꯄꯒ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣꯗꯤ? ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯦ꯫ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ? ꯂꯨꯍꯣꯡꯕꯁꯦ ꯉꯁꯤꯃꯛ ꯍꯣꯡꯕ ꯇꯥꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯏꯆꯥꯁꯦ ꯅꯝꯗꯅ ꯐꯥꯔꯒꯦ ꯁꯤꯔꯣ? ꯃꯣꯏ ꯕꯕꯥꯁꯨ ꯃꯤꯅ ꯍꯥꯏꯔꯛꯏꯗꯅ ꯍꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯕ꯭ꯔꯣ? ꯃꯃꯥ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯏꯕꯨꯡꯉꯣ ꯀꯥꯏ ꯂꯩ? ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ꯫ ꯍꯦ ꯊꯦꯕꯥ, ꯅꯪ ꯇꯥꯃꯣꯗꯣ ꯑꯝꯇ ꯀꯧꯔꯛꯑꯣ꯫ ꯑꯍꯣꯏ ꯄꯥꯕꯨꯡ꯫ ꯄꯥꯊꯧ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯎ ꯍꯟꯕ ꯌꯥꯎꯔꯨꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯕꯥ, ꯀꯩꯀꯩ ꯍꯥꯏꯅꯔꯛꯑꯒꯦ? ꯂꯨꯍꯣꯡꯕꯁꯦ
Ngasimak hongba pami haidana icheduna hairi. Ngasi. Hoine, ngasi. Aikhoidi nupa mayumnina nupigi imung na hairakpado pambra pamdabra tauba tabani. Mama, noi shu ngahak leiraga loisinaba tawro. Maudo hana thinludaba yaro. Matangduda mama ibeni ashauba khonjal amada haire. Kaino da moi baba. Babe na mata tajadre ngai khoda. Karidi upai le. Nachana migi machase puraga laklabanina mina haibado tauba taba. Thankini tawgadaba yami. Ibungo nang sunamanaba sing haikro. Hoi baba. Mama ibeni saurangna na haire. Aidi chatpa ngamoy ko. Hongge hairasu napana chatlaga hongucho. Ibenigi wahayduda pauhanba chatminaruba anidugi maraktagi ama na haire. Ibema, chatnabi haiba ama laibanina ibema na hairibado hekta su yaba nate. Aduna asawbado patharo thokhradi thokre. Pathau asuk thuna hairakani haibadi khalude. Adubu magi maphamdadi irujaningbaga thonga tekpaga chap manakre. Aduna luhongbagi thabak mayamdo masa yauna chenjari. Luhongba amagi thabak thauram pumba nong maduda sinnaba hotnarakpada thabak ayamba thebada pangsinda sine. Amana su theba, amana su theba. Khudaktuda thebada sinariba thabak mayamdo thebadi kapke butauri. Sumai taunabra masak phajaba nupi chenbase. Aikhoi tamo se pura berani ko. Chenthokdana chenba nupi se phangjada khuchenda tauri. Khangni hayengdai chakhonggi thabakka sukyaw hek yawroi. Laija lakningda lakhiba mathaksida ngasimak luhongni haibadu tabada kappana su loire. Phabung nakalda famlaga mamaidu nonthaduna kaplingai pathau changlei. Laija se to oyare se kapman khre haibani tabro. Laija kappa tokte pathau su tokfam khangda manakta famthaduna tapna haire. Laija karigino aikhoinigi nungsilan phamsida ithanta lanthengna hangi hotnariba. Nangna adumna kaptuna sum leiradi ai kamaina mayamse mayoknaba ngamgani. Panthong yaugadaba khongthang amakhak ngairaba kansida nangna aigi khut paiduna chatminasi yaningdriba karigino. Matam amada aibu yam nungsi haikhibadai. Aibu tasengna nungsidrabo ngasidi. Pathaugi wahi singduda Laija kappadi khara fare. Karisu khumde makhutuna mapitu taithoktuna adum phamli. Pathauna amuk hairei. Nang hana chatlamba tare. Hek yaubaga nang kundo lengudoini. Nanggi hongnabi hobe hobe taubada kundo marigi bakauni. Cheksana lengo.